Isa isa yana chelakibane always pu jail dagi thadokpiyo punsi nungai na hingminajage sweetie Kwakta Municipal Council Ward number 9 Moirang Turel Banda laiba Yumnam Bisorjit ki machanupe Yumnam Sweetie mahag chaliba chahi asigi hawkiba July 18 da Kwakta Gram Panchayat Ward number 2 da laiba MB Abdul Kalam Singamayumgi machanupa MD Awes Singamayumda masana yana chenke adubu mahaki mama mapana aranba yumpham yaudaba wapam kaya haijin biraga maral kaya CV duna Awes pu jail da thamjin bikre Maramsina Awes pu jail lagi thadokpiyo mahaka nungai na hingminajagi haina Kwakta Seblada laiba Awes ki yumda ngasi pangthokpa pawgi mifam amada Sweetie na phongdorokle mahak na makha takibada mahak Awes ka chahi mangagi mamangdagi khangnaduna hawkiba July 18 da masa yana duna Awes ta chelakhe chelaba matungda chanabi matungin na Awes ki imunggi miyoisingna mahak pu haidokpa chatuna luhongna bawa lepna sihaina mahak pusu pradhan gi yumda thilankhe aduga mahaki mama mapa na mahakpo Awes na rep tawbire haina maral kaya sizilaga faanduna jail da thamjin beke masakhangdaba miyoi kharasu laklaga mangonda kihan khanganduna masana yade haina ba kihan khe maramsina Awes na jail da laikre khangna mahak matomta Awes ke yumda laktuna haujiksu laire maramsina mari leinaba authority na Awes po jail dagi thadokpiyo Awes ka punsi nungai na hingminajagi haikhe Hockey ga football ga masana khena bakhang daba sports minister Sindo U Kanglaipa Kanbalo Haukiba December kunda Manipur Olympic Association na sinduna Silong da pangthokiba ni suba NE Olympics ta mai paktuna lakpada kuman lampak ta sinkiba function da Manipur gi chief minister N Biren na athoiba methunglen oina yaukiba function namada Youth Affairs and Sports Minister gi famsupuriba Govindas Konthokjamna rowing ga canoeing and kayaking masana ni ase chap manabani aduna Khelo India ge course hapada canoeing and kayaking ge player ama canoeing gi course oina hapkhibadu karisu kaide haina thamkhiba wafam asi laibak thibani haina Kanglaipa Kanbalo Manipur gi secretary ngamkhai lakpa luwang na khuyek piduna thadorokpa cherola mana phongdorokle cherola duna makha taraduna hai Olympics ta discipline oina sanariba sports ani ne samna hairabada hockey gi player amabu football gi coach oina hapa kaidi haibagum haire ani subada boxing coach ki pham hapada ahanbada interview su yaukidaba misak amabu hapkhibada hairiba misak asibu amuk defend tawraduna mahak na haikibada invitational boxing tournament amakhakta saruk yakhiba misak aduna khalaudraba boxing federation of India na sinkiba national boxing championship anirak yaubada natana UGC na recognized sports university amadage postgraduate diploma in sports coaching boxing da paidabi amabu thawaina khankhidababu kaisu kaidi haina thamkiba sisu sports lovers mayam gi laibak thibane minister amoina mahaki official singna soyanga mayam ama yengsin gi haibagi mahutta makoi bu defend tawduna laibasi laibaki oina laibak thibane aduna Manipur ge interest yenglaga sportsman oina su hobby rakhiba chief minister na khudakta youth affairs and sports ki portfolio asi Govindas Konthokjamdage lauthok piraga atopa sports ki interest laiba misak amada khudakta sinavi yuhai re new year bye bye ki picnic sports singda thoganing da thokdok thoktana ba thabak laukhat khre lakli ba chahi loiba made ahoba numin na lakpada mipum khudingmak aswai angam yaudana ba nungai ba yaifaba oirasanu haina yaifa paujel piraduna miyam da akaiba nungai roida ba thabak tawdana ba Imphal West District Police ki SP KHS Sibakanta na appeal tawrakle miyam na yamna pamna ba public sport ama oiriba Sekmai Turel Mapalda aswai angam thoktana ba Sekmai OC KS Sunil Kumar khulgi lusingba sing club ki lusingba singa punna phamina duna khana naina khre Sekmai da picnic lakleba singna thaksi khasi ngakna luna na amasung atopa singda kanadaba nungai roida ba thabak sing tawbigano picnic lakpa matamda khusu khulai license nongmaina chingba pubirakano angang loina rakpa sing na turelda kumdana ba appeal tawre aruba mafam sing khandoktuna turelda kumdana ba sign sing miyam na ngakna satpiyo picnic lakleba sing na pamda ba thokdok thoktana ba thangnaba khul singda apanba pibigano picnic ki loiraba matungda morakai sing khawda hapsin biraga amot po hundokpham singda thadabiyo highway da haukiba chahi singda thoganingda ba thokdok accident thokiba yenglaga traffic rule ngakna satpiyo traffic checking sing laigane picnic sports singda
नुमित युंगबा पुंग 12 मतुंगदगे चंगबा थिंगबा लैगने पिकनिक लोइसनबगी मतमना नुंगथिलगे पुंग 3 लोइबगा लोइनना मखल खुदिंगमक थेंगलबदा नुमिदांग पुंग 4 लोइसनगनी हाइरे अरोइबदा ताबिरिबा पुमनमकपो थागतचरे।